अहमद मरुब पाव पिजरी अंदर चाउन मरम ओइदुना थौबाल डिस्ट्रिक्ट लुपा करोड़ चामगा हुमतरा निपान की ओइगदबा ngaगी farm loinana low palaba low fum hectare lising ahumga chatuk nipumari ising thumjinduna mang takhankhre security force singa makata na lona thingkraba lalulup singi miu ising fagat paleptri khusu kulai kaya masu fagali मिजोराम की CID स्पेशल ब्रांच ना ngarang pot puba truck amadagi malem gi kaichal da lupa crore manga ga lakh tara lising kucha mari ga chama gi sentham ogidaba mitham fetamin tablet kilogram kucha mapan ga gram chani yakai tere fagat pangam krahri kurumdari ISCOM media news ming tabiri bising bai tom thingan mamite ne taram nok sabugal loinena hauji pungja si faw gi pau sanduk na bijari Handaki chaw sida Thawal district ke tongan ba subdivision ahum da ngagi farm lupa crore chamaga humutra nipan lom mang takhan kre loinena low palaba lofum hectare listing ahum ga chatruk nifumari ising thumjindra mang takhan kre district administration Thawal na district asigi agriculture officer amasung fisheries officer dage collection tawba ahanba report ki matung ina lilong Thawal amasung wangjing tenta subdivision ahum asigi oina lilong da ngagi farm hectare listing aniga Kuntra Thawal the hectare listing amaga chani marfu manga amasung wangjing tentha the hectare listing aniga chatru kulumdoi isauna mang tahan grani report asige matung ina lilongi oina mang takraba ngagi farm hectare listing aniga Kuntra gi lupa lakh taruk listing marfu dara Thawal gi oina hectare listing amaga chani marfu manga gi lupa listing ahum chani pan yangkhai manga amasung wangjing tentha gi oina hectare listing aniga chatru Kulumdoigi lupa lakh humputra nipan ga lising humpumapani apun bada lupa lakh tara tret ka chanipan tara marini district agriculture officer Thawal dagi fangba report amagi matung ina district asigi subdivision ahum da leiba apun ba khungang yankhai marige lokon hectare lising ahum ga chatruk nipumuri handaki chawasina ising thumjindra amang ta thogan krahena ahan bagi report oina pikhala kre hojik shu isawasina amang takhan kiba report makatana lakpagi pau phangli Security force na thibomba gi thabak chathabada lon tingkraba tontonwan ba lalulup sing active gather sing khulai ya kona na fare haina Manipur police control room dagi thadrokpa charol amana khanglakli hokiba August 16 ta Manipur police na Bishnupur district ki of Langoljam Kangjaibung Kamong Leimaram Irengbam amadi haino bokta thibomba gi thabak chathabada lon tingkraba lalhulup KCP PWG gi gather mari fagat pangam khrem Kamong area da thibomba gi thabak chathabada KCP PWG gi leifam thugai ki bagal loinena polam ke amasu fagat pangam kre polam sing adudi four wheeler ama combat dress boot belt sleeping bags blanket bulletproof vest helmet amadi sak thongbada sinaba kolik kaya mani nakal morom da security force na lona thinkraba lalhulu KYKL gi active member ani wangjing hero crossing Thawal district gi numit asimakta da fabangam kre faraba member sing adudi Narengbam Govind Singh chahi 38 amadi Moirang Mayum romantic allies prem chahi 13 ni makhoi 9mm pistol ama magazine jawba SMG carbine ama sim card jawba mobile phone ama kapayariba nongmi maru manga amadi four wheeler vehicle amani nakal morom da Manipur police na lona thinkraba lalhulup KCP taiwangan bagi active kedarama Kaching district ki elang khangpok pidage fagat crime fagat kraba miu edudi koizam uparjit chahi kumapani miu asina Kaching Imphal West amadi Thawal area dagi senkai thungkai tawbada chenaba miu ni hari nakal morom da security force na chingamadi Tampak ki chungninge oiba mafum singda tibuhumbagi thabak chathabada Thawal district ki sangai yumfamdagi kapayariba noi maru nipan amadi kapthokraba tongning nipan recover tawkre haina police report asina makatari 59 GR dagi akaknaba paw ma fangbadagi Hianglam police station gi manungchan leiba wabagai nate khong Khulpali ground dagi ngasi ayu pung tare taba matam dagi hauraga ayu ki pung apan fawba tibomgi thabak chathabada khulai kya fagat pangam kre Kaching unit CDO team 33 Assam Rifles 59 GR amadi 126 battalion na punna chathaki bathi bhumgi thabak duda fagat kraba polom singa dudi stand MKV rifle ani
12 bore single barrel rifle ani 9mm pistol ani 3.6 hand grenade ani stun grenade ama armang ring taruk tube launching mari baofeng wireless set mari kapya riban noi maru nipan amadi atopa polam kya magani Arambai Tengol Sam Kibasi Kuta Kulai Pai Kalaga Sam Kibanate Ifrup Izati Kanabaginamak Matang na Matamna Kuta Kulai Pai Kivinhaina Arambai Tengol Visnupur QRT gi Advisor Paungnam Sanjoina Fungdokre Arambai Tengol Unit 35 Kumbiamadi Arambai Tengol Visnupur Quick Response Team na Kusam Naduna Jenims Porompat Blood Bank da Pangtokiba Mark Suba Balanchori Blood Donation Kem Gamari Lenana Wafam masi fongdok laduna mahakna makata raduna haikibada Arambai Tengoldi ifurup inat lining yokhatnaba amadi machoi taraba ngasigi maitei furup asibo amatoina punchinabagi pandamda semkiba apunbagi saktam amani saktam asibo sagat kiba matamda kutta kulai pairaga atopa furup amada landage haibagi wakalonda semkiba nate hauji oiriba leibake pibam asida yengduna leiba ngamlaktabadagi ifurup izatibu Kannaba Kutta Kulai Paikivani, Punamagasi Odunasu, Arambai Tengolgi, Pandam Kaupalite, Iram the Masibo, Kanchi Harabadi, Akoi Masel Hana, Amatoina, Punchina Bamatuktai, Arambai Tengolgi, Togangasi, Yeknava Singa, Lan Tengnava Kaptanate, Miamgi Yaifanaba Tabaktoba, Miamgi Awabat Aramatamda, Tonafana Song Tuktana, Mayung Yabaduni. Nasifangtok blood donation came Masida, Arambai Tengol Kumbi, Amadi Bisnupur QRT. Tengoloi yang kairomna miyang bidamukta ikatki makatana darkar lairakpa matam dasu Arambai Tengolna matam chupada miyang bidamukta lepkani haina mahakna makatana fungduki hospital the facility akoida provide to biraktabagi akoisi tana laga koi blood donate tawbani sina taba akoi mi myam lehori sida laga tawbangam daba akoina hospital gi magai da authority da koina hajaring badi outdoor da su i lobo yabagi maung amasung nurse ka kai waliba akoida kano tawbaji staff sing khar supply tawbiragadi akoida mateng pangagadi akoi sidagi su hena akoina donate tawbangam gani haibase akoi asani amasung akoi keno ni pandam ne akoi amu hena sidagi su ahen akoina donate tawjage haibase akoi eti magai gi akoi si thamjani की जिरबाम डिस्ट्रिक्ट कमिटी सेशन 2024-25 के नौना थौ पुगदब थौमी सिंह खनख्रे नौना खनख्रबा जिरबाम डिस्ट्रिक्ट कमिटी के थौ पुगदब सिंह अदुदी प्रेसिडेंट दा थौनाउजम रोजेन जनरल सेक्रेटरी दा चिंगथम नोंथोन फाइनेंस सेक्रेटरी दा थांगजम चिंगलेम बियमदी पब्लिसिटी सेक्रेटरी दा टीएस डेविड मैते नि हरी क्राइम इन्वेस्टिगेशन डिपार्टमेंट स्पेशल ब्रांच मिजोराम ना ngarang chathakiba अखनब ऑपरेशन पोट पुब ट्रक मालेम की कैथल लुपा करोड़ मंगा लाख 10,53 चामगी सेंफम मेथाम पेटामेन टेबलेट किलोग्राम 38 ग्राम 253 फागत ऑपरेशन आइजोल की कुलिकाउन ईस्ट प्रेसबिटेरियन चर्च मनाक्ता लाकबा तता 407 ट्रक खामदुना चेक तरुबदा मयई काबा टेबलेट थेंगनकिबनी मेथाम पेटामाइन टेबलेट चौराकना पीस लाख मरी रोम सुई हरी फागलब पोलम कोना ट्रक ड्राइवर मियोई फागले हरी फागलब मियोई अनी दुदी एमसी लालनुंगश्यामा लेफम नॉर्थ खाबुंग बानलांग हुरिंग लेफमना दोटलांग दगिन हरी आइजोल की जारक्वात होम मिशन स्कूल मनाक रिटेनिंग वाल खंगौदना निखाइरपदा मनाक लेरंबा लोकल टैक्सी नंसिंदना नंसिंख्रे थोइना मी सोकपगी पाउदी लेकिद्रे आइजोल हंदक नुमित खरनी असिदा नोंग का हेना चुबा मरमना चिंगनी खाइबगी थौदुकसिंग ngahak leitana thokpa leiri phibam asida आइजोल सिटी के कमिश्नर ना स्कूल सिंग सुती लाउथोकpa लेख्रे स्कूल सुती लाउथोकिबा सिना ngasi स्कूल असि मनाक्ता रिटेनिंग वाल निखाइबा दिदा कनामता सोपन याहोगदबनि हाइरि आरजी कार मेडिकल कॉलेज तमथीरब थौदोग विक्टिम अचुम मोबाइल फंगनबियु हाइदुना कोलकाता की नवानाद स्टेट सेक्रेटरिएट टीमना स्टेट सेक्रेटरिएट तमना चटकिब खोंगचट की खोंजलोइसिंगी मथक्ता पुलिस चथकिब थोंग अदुबु यानिंगदब फोंगदोक्तना ngasi स्टेट असिदा बीजेपी ना पुंग 12 गे स्ट्राइक कौक्रे खोंजलोइसिंगना अचुम मोबाइल फंगनबा ngamdraba चीफ मिनिस्टर ममता बनर्जी बो फम थादु हाइबा डिमांड सुतौखी नाकलमरोमदा वेस्ट बेंगल लेंगाकना ngasi लेंगाकी
अमानदी लनाईगी गाड़ी यावना ट्रांसपोर्ट सर्विसेस खुदिंगमक मथौ पांगथोकनबा खंगनख्रे स्टेट ट्रांसपोर्ट मिनिस्टर ना ngarang पांगथोकपा प्रेस कॉन्फ्रेंस अमदा ngasigi strike asina maram oiraga lanaigi oiba taxi amadi gari sing akai atoi thoklabadi lengakna chapchana compensation pigini haina phongdokre Masana poksaba numit mangani khaktangai riba machanupa bo lupa lakh amaga lising tarada yonthoklamagi maralda Nagpur police na mioi taruk fagat pangam kre haina official sing hairi anti human trafficking squad ASTS na chathaba operation amada logi wangmada angang yoliba amadi leiriba mattai manaw khaktana tana chenaba mioi ani amaga police na su fagat pangam kre masa lejedaba mattai manaw asina angang pamana henman badagi logi chana kanglon gi tungoi naram naga numit mangani khaktangai riba angang asibo mama padagi lupa lakh amaga lising tarada laikibani hariba mate manaw asi khaknatana masana hek poksaba angang asibo yon thoklam liba mama mapabusu police na fagat kre Jirbam District Police ki mate angaloina Jirbam District Badminton Association JDB and Sindra Jirbam Bauparagi Jirbam Police Multi-Purpose Hall da numit humni chumna chathariba ahanba Sagapam Danasing Memorial Badminton Tournament 2024 ge ngarang sanakiba final match ta Nisekanta Biswajit ki jurana Indrajoy Ranjan gi jurabo set point kunmathoi nipan kunmathoi taramarida maithiba pidna Nisekanta Biswajit ki jurana champion oiki aduga Indrajoy Ranjan gi jurana runners up taki Final match aduna Nisekanta Biswajit ki jurana Indrajoy Ranjan ki juraga sanaki Nisekanta Biswajit ki jurana toss ngamduna service tawduna sanaba hauki aduga Indrajoy Ranjan ki jurana side khanki sanakiba final match ta Nisekanta Biswajit ki jurana Indrajoy Ranjan ki jurabo set point kunmathoi nipan kunmathoi taramari maithiba pidna Nisekanta Biswajit ki jurana champion oiki aduga Indrajoy Ranjan ki jurana runners up taki ngasigi match asi wai rohenna conduct tawki ngasigi final match asida a movie IPS retired Superintendent of Police Jirbam Sagakam Ranavir Singh Gram Rosgar Sevak Jirbam CD Block Amadi M Brajakanta Singh President of All Jirbam Sports Association Mathang Shina Chief Guest Functional President Amadi Guest of Honor Oiki When Champion Oiraba Sanroida Guest Prize Winner Policing Yankei Runners of Takraba Sanroida Guest Prize Winner Policing Kuntra Amadi Semi Finalist Sanroi Anida Haivadi Amazing Panme Kenny Panme amadi Ivo Chauba Andre Vanmena guest prize winner policing tara amadi trophy medal su tharungi chief guest functional president guest of honor na kusina kim final match sanadring gi momang da friendly exhibition match mo sanaki nixing bi amadudi badminton tournament si Jirbam police station da hojik osi oriba sagakam ibotom bising gi laikidraba mapa bung sagapam danasing gi maming da mahang sponsor toba tournament amani How's it going with the Maru Papa Mona Pizzeri? Anaki Chowna Marmoyroga Thawal District Lupa Crore Chamago Humbutra Nipan Yoigidaba Nagi Farm Luinana, Low Palava Low from Hector Lissing a Humga Chatuk Nifumari, Sting Tumjindra Mangta Craig. Security force singa makata na luan tingkraba lalulup singe miwi sing fagat paleptrim kusukulai ke amasu fagati Mizoram gi CID special branch na ngarang pot puba truck amadagi malem gi kaichel da lupa crore manga ga lakh tara lising kutra mariga chama ge senfam mogi daba metham pe chamain tablet kilogram kutra mapan ga gram chani akai taret fagat nam krahni Howzike na dipungja si faw ga ISCOM news ki Manipuri publish ni dore mathang pung tarukta ISCOM news ki English paw mo phangbigani